Bharat ki President Ramnath Kovind na Manipurda ILP chanare haiba Gazette notification ngasi thokre. Lamdam asigi miyamna yellow missing kanjaba ngamlaroidra haina mipai naramba adu ngasidagidi mipai ningai oidre haina Chief Minister N Biren haikrai. Amadi state asida chatnagani hariba ILP system asana mapaldagi changlakpa miyoi kaya si thingba ngamgadawribra haina MPCC gi Vice President T Mangibabuna phongdokrai. Krumzari Times of Manipur News miyeng tabiri ba pumnapu Elizabeth na taram nokchari hauzi miyam da pau sandok na pizari hauzik chathariba Bharat ki Parliament Union Home Minister na Manipur da ILP chatnaragani haina tha asigi tara ki Parliament mifam da lauthokraba matung ngasi Bharat ki President Ramnath Kovind na Manipur da ILP chatnare haiba Gazette notification thokrai. Bharat Lenga ki Ministry of Home Affairs na the adaptation of laws amendment order lisini taramapan gi makhada thokiba Gazette notification aduna palibadi Indian Constitution ki Article 372 gi clause 2 gi makhada notification adu Bharat ki President na thokibani. Adaptation of Law Amendment Order lisini taramapan haina khangnagadoriba order adubu khudaktagi chatnagani. Government of India na ngasi thadorakpa Gazette notification part 2 section 3 subsection 2 gi matung ina Bengal Eastern Frontier Regulation Act 1973 gi provision makhada Kamrup, Darang, Naugong, Sipsagar, Lakhimpur, Naga Hills, Kasar hariba district sing amade Arunachal Pradesh, Manipur, Mizoram amade Nagaland gi mafam sing yauna adaptation of laws amendment order lisini taramapan gi makhada inner line permit chatnaba haure haina notification asida mayek sengna palli. Lok Sabha da pass tokraba CAB lisini taramapan ngasi Rajya Sabha da puthokrai suksoi soidana bill asi pass tokhigani haibagi thajaba miyamna thamnari Rajya Sabha da bill asi puthorakpa matamda opposition gi maikaidigi yaningdaba wafam kaya pukhalakhi panba yabadi Rajya Sabha gi apunba MP masing chani ga kunthra nipan gi manungda NDA masing chamaga mangani chatminariba party singda bill asi sagatnaba mamangda haijakhiba amadi yanakhiba laikhrabani. Citizenship Amendment Bill ngasi Rajya Sabha da puthorakpa matamda Congress ki MLA singna soidana Parliament ki mifamda saruk yanaba amade bill asigi mayokta lainaba Congress ki luchingba singna akanba yathang pikrai bill asi chayanaba kaya leiba bill amani haina Congress President Rahul Gandhi na phongdokrai. Lamdam asigi miyamna matam kuina talakpa demand ama oriba ILP ngasidi mangfaunare tha asigi mapanda India gi Home Minister Amit Shah na Lok Sabha da lauthokhiba aduma ngasidi thabak oina pangthoklei BJP na luchingba sarkar asi haidokhiba wangakpa sarkar ni haibasi thabak na utlei lamdam asigi miyamna yelhomi sing kanjaba ngamlaroidra haina mipainaramba adu ngasidagidi mipainingai oitre haina Chief Minister N Biren haikrei. Ngasi CM Secretariat pangthokiba paugi mifam amada Chief Minister na apenba amadi thagatpa phongdokladuna India pumbagi oina NRC tawrakpa matamda base year na chingba wafam kayasu khanagani hauzik Manipur da thengnariba mitop miyancha singi problem sing asi ahing amada khanghen hengalakhiba nate haibasi aikhoina khangminaba mathok tai masibu chumthokpa haibasi khudakta hekta semdokpa yaroi tapna semdokadabani. Laibak fabadi thenglabasu thengna ngasi haiba numit asidagidi asoiba aranba kaya adu semdok chabagi tanja amadi fanglagani haina mahangna apenba phongdokhi. Bharat Sarkar gi oina sumna parliamental lauthokpuduna verbal assurance ni adu in written da gazette ngasi si phongga gazette se koi Manipur gi formally state of Arunachal Pradesh, Manipur, Mizoram and the area of district of State of Nagaland is notified from time to time. Hazaba piki bodo ngasi thabak oina ule official se oina thol e habado ai press kil si naw singi khuthang da mayam punamak da masigi nungai ba pawsi through media tamjabani. Nakalamaromda CAB chanara roy adugi shumathakta ILP sesasu pirabani na Khongjang handok piro haina neso amadi M Suda Sarkar ki maikaidigi kayarak haijakhi
Masidasu praja miyamda khudongchadaba piduna total shutdown kausinduna amadi undemocratic oiba mawongda hingsa yawa mawongda khongjang changsilakpana tangai fadana mara leiba khongjang loising adubu ain gi matung ina fajinbani haina chief minister na haikhrei mahangna haiki agitation amadi protest tobada democratic oiba mawongda khongjang changsinbiu madu natadana violence yauna khongjang changsilaklabadi sarkar asina tumina yengduna leiroi Hauzik faduna leiriba emsugi khongjang loising asisu maral gi matung ina chapchaba action lokhatkani haina mahakna section wahi thamki akhoi gi asuk chawba pot ama pira abanina yaragadi na khoi tawnu ne moi mi thadana keduna apil myam tawbuni adu ta dingarang gari ga amani kaina badum yaweba singjamai daga ai any agitation lakpada public ki oibada mayam gi oibada democratic oibada ai we support it akhoi adum yai mayam laibak mayam gi oibada aduga violent yawba kangbo singdi loina fir sangani satra oigera satri anybody moi gi service ki career da hayeng moi madu care tok jagadamni aina sangdori ba strike simaram sabra sadabra aina tawdori ba agitation simaram sabra sadabra se sangdring aida mayam loina khanbiyo ai warning nate loina fir pangani moi gi hayeng moi gi life ki service ki career sokani Congress Party na matam pumbada CAB mayokta leptuna leiri state asida chanagani hariba LP system asina mapaldagi changlakpa miyoi kaya si thingba ngamgadori bra haina MPCC gi Vice President T Mangi Babu na phongdokrei wafam asing asi BT Rota leiba Congress Bhavan da pangthokpa paugi mifam amada phongdokhibani MPCC gi thaupuba sing saruk yakiba paugi mifam aduda Vice President T Mangi Babu na makha taraduna hauzik sathariba parliament ki mifam gi Rajya Sabha da CAB gi matangda akanba mawongda debate tawnari Congress Party na bill asigi mayokta akanba mawongda wafam kaya house thamli AICC gi Luchingba Rahul Gandhi ki mahaki Twitter da CAB asina maru oina North East ki miyoi kaya da achoba chaitheng amadi piragani North East ki miyam gi damak lepli haiba wafam thamlakpasu leiri state asida chana hangani hariba ILP system asina mapaldagi changlakpa miyoi kaya asidagi kanba ngamgadori bra Assam da NRC na konsindaba miyoi lak marifutara asi changlaklabati kamaina thingba ngamgadori state asigi miyam gi punsi kanjanaba Haunaruba tawdana miyamna haurakpa ihau Congress Party na insinbani haina sandokpasi yamnamak laibak thibani party asina matam pumbada CAB gi mayokta leigani haikhi Citizen Amendment Bill hoji Rajya Sabha da akanba debate tongnari se opposition kangbu singna adugi matik kanna masida se debate tori aduga parliament da hairi se masigi bill se amna unconstitutional oiba aduga discriminatory oiba aduga makhalgi bill ni haidana hoji yam kanna masi tawri hariba aduna masidi congress ekhoi gi di masigi bill se sugya yabanga moi haiba se ekhoi di still ekhoi gi kano se adum lengdana ekhoi gi phirep se dum leiri simatang ekhoi khanghaning bani Thenglabasu thengna ILP system lamda masida chana halakpa taramna OA tawbatabu Bengal Eastern Frontier 1873 hariba ek asidi British na semlamba liraba ek amani miyamna hubna yanakhiba Manipur People's Bill gi content ka Bengal Eastern Frontier 1873 ILP gi content ka nungda kari khenaba leibagi haiba yengsinba mathok tai haina CCSK gi President Jitendra Ningombana phongdokrei Imphal East ki Chekonda leiba loop asigi mayai loisangda pangthokiba paugi mifam amada phongdokhibani mahangna makha taraduna chingnaba kharadi adumak leitaba nate adubu ek asigi makhada aikhogi praja sing aikhogi lam aikhogi culture asi kaya yamna safeguard tawba ngamgadage haiba wahang asini ek asi niyam chumna implement tawnaba akhang ahai sing tanaduna yelhomi sing kanaba honaminasi hakhi Paugi mifam aduda saruk yakiba CCSK gi advisor Joy Chinga khamna Manipur miyamna pamlibadi ek asigi base year asi ching amadi tam anina punna yaba mawongda amadi leiba irang thokloidaba mawongda thamba sini miyam gi ihul khangna center na athobada implement tawduna NRC tawbiduna mapung fahan biu haina mahakna haikhi Paugi merta naten mabre amala usari Baldev, a premier study circle, holiday special, day camp, class 1 to 8 starting 11 December 2019, timing 11 a.m. to 2:30 p.m.
Foundation course for class 9 and 10. Subjects Science, Social Science and Mathematics. Starting 16 December 2019. Registration on or before 10th December 2019. Van service available. Maximum 20 students per class for class 9 and 10. For more details, please visit Baldev, Uripok Khoisnam Lekai, Imphal. Another one is government ki thaba ma soina phangba yaragani. ICS coaching center na 100% job phangna bagi damakta guarantee pidron lagli. India ki oina sarkar ki thaba khwaidagi masing ena phangaliba ICS coaching center Imphal aso hanagan. ICS ki thoidoba officers sing di course amakak ki preparation tobiraga tongan ba department sing ki haibadi banking, railway, post office, home, teaching, defense, court haibu sing asida thabak line phangalagan. ICS ki teaching method na minute mari nataga manga changadaba question singbu second ahum nataga mari da solve to bangamale. Imphal da laiba ICS coaching center da boarding ki khudong chawju thamjari. For details please contact ICS coaching center Imphal Kasamthong Hodam Lairak Khurumjari Lamjingba finance na makal khudingmaki gari sing haibadi 2-wheelers, 4-wheelers, commercial vehicles amadi commercial equipment sing ba loan pisari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani Amadi adom gi achin ba thu bagi damak mayamna wabiragano makal khudingmaki gari kaya su bandan lawzari Christmas ki oiba khadaba offer su pisari akupa marol gidamakta lengsinbirau Lamjingba Finance Nagamapa Rims Road opposite Nitainanda Temple natragana Lamjingba Finance Uripok Hawam Diwan Lekai Ekoi gi phone number 6909959834 da contact tobiro Mang ramda mikyo ikon goi buni Sangai Tuition Center. Admission open for revision course for class 10 and 12. Classes are going on. New foundation course for class 6 to 10 and 12. Classes commencing on 19 December. Mock tests will be held on every Sunday with spoken class for English and Hindi. Mathematical technique for better understanding and acquire more scientific knowledge. We also provide study materials. Vision for toppers. 10% fee concession for students of government schools. 20% fee concession for local students. 50% fee concession for physically challenged students. Hostel for boys and girls. Van service available. For details, please contact Sangai Tuition Center, Kokwa or call us at 98561 55400 or 8787 690 436. Break matong da taram nong chari makhataba pauda iramdamgi yelhomi sing kanjanaba Bharat Sarkar na state asida ILP system chana halakpa asida Bharat ki Prime Minister Narendra Modi, Home Minister Amit Shah amadi Chief Minister N Biren bu ngamkhai leitana thagat chari haina Information Center for Hill Areas Manipur Ichamgi President Yuimi Horamna ngasi pangthokpa paugi mifam amada phongdokrai Kekrupata Labor Ichamgi Officer Pangthokpa Paugi Mifam Aduda Ichamgi Thopuba Kaya Susaruk Yaki Bharat Sarkar na said asigi khanduna ILP system chana halakpagi nungaiba phongdoktuna cake kaktuna nungaiba su phongdokhi President Yuimi Huramna makha taratuna JC ILPS Samdringai Friends Samadi Icham Ani Punduna said asida ILP system chana halu haina taksinduna lakpani Masigi matungda JC ILPS Samduna Miyamgi Achauba Khongjang Kaya Changsinduna lakhibani Masigi Khongjangda Mahiroi Sapam Robin Hood ki punsi Miyamgi dama kathibani said asigi Miyambo nungsiba madi khanduna Center the Paliba BJP Sarkar na ILP system state asida chana halakpada Ichamgi Maikaidagi Chief Minister N Biren Yauna Prime Minister Madi Home Minister bu ngamkhai leitana thagat chari haiki The commitment for extending ILPS is a great achievement of the state
and each people, the movement of the people and contribution of media would always be remembered, while adding that the success is the result of the united efforts of the people of the state from both hills and valley. Rejoicing over the center's announcement to introduce ILP system in the state, the ICHAM president and all executive bodies and advisors in celebrating Amit Shah's commitment by organizing a press conference. Manipur miyamna hanba laitana chahi lisang sitna honarakpagi mahai oina amade matamgi lengakna tangka kaya thokna thawa yauna honarakpadagi saruk ama oina tha asigi mapanda Home Minister Amit Shah na Manipurda inner line permit system chana halagani haina parliament ki floor da lauthorakpasi angakpa fangna harawi haina International Peace and Social Advancement IPSA gi IPR Secretary Tombisanana thadorakpa cherol amana hairi cherol asina makhatari badi Hariba wafam asigi mathakta India ki president na Indian Constitution ki Article 372 ki clause 2 ki matung ina Manipur da ILP chananaba gazette notification amang asi tholakpasi Manipur miyam ki mahut silaga IPSA na nungaiba phongdok chari amadi matang matam chana mathok pangthokiba Manipur ki Chief Minister Nongthombam Biren su ikai khumnabaga loinana tobimal khangba uchari hairakli Ngasi Gazette of India Extraordinary da India ki President na Bengal Eastern Frontier Regulation 1873 bo Manipur da extend tawbagi athuba matamda Gazette ta hapirakpagi damang harau tayamna thagat phongdok chari haina Indigenous Peoples Association of Kangleipak IPA ki cherol amana hairakli Bengal Eastern Frontier Regulation 1873 Manipur da chana hanaba India ki President na order thokiba dubo Kangleipak Students Association KSA na taramna OE haina Mahirui Loop asigi Secretary General S Hemjit na khudiek pidu na thadarakpa cherol amana hairakli cherol asina makhatari badi ILP lamda masida chana hanaba honabada sangsin khiba khongjang kayada thawai kat khraba singi imung manung asopa nangkraba amadi iramdam masida lairiba kangleicha khudimaki mafamda harau minok tamhanbaga loinana anauba asagi mangal ama pinabire amaromda Bengal Eastern Frontier Regulation ki Manipur da extend tawbagi order thoklabasu regulation asigi makhada base year semlakpada 1951 ohen biduna lamdam asigi miyam da fauriba akiba asi kokhan biduna tangdu leitaba khunai ama ohen biu amadi base year ki wafam asidadi miyam na mikup na humsing na leiba mathau tari haiki Neso ki total shutdown ki khongjang ki makha tarakpada CAB ki mayokta tongan balup sing na ngasi Guwahati pumbada kaukhiba total shutdown manungda khongjang loi sing na lambida thoktuna akanba mongda yaningda phongdokrai Dibugrar ki Brakelda khongjang loi sing na lambida tayar mai thaduna achat awong sing thingki police ki maikaidagi miyam gi irang adubu laksinaba rubber bullet sing kapki amadi lathi charge tokhi maduda DY 365 ki pawmi ama yauna miyoi kaya asopan nangki Nakalamaromda Assam lengak na miyam na CAB ki mayongta changsiliba khongjang asina state asigi law and order ki fibam da chauna akai papire loina na social media da khongjang loi singna pochai thugaibana chingba photo video na chingba kaya thagalakpana ka hena tangdu laita da ba fibam ama lakpana maram oiraga ngasi numidang pung 3 tagi hayeng numidang pung 3 fawba data service thingsin khibaga loina na curfew lakthokrai Curfew asi mafam aduda tangdu laita daba fibam ama laktriba fawba thamkigani hairi Awang nongpok lamdamda CAB chanaba yaroi haina Assam yauna atai yumthang naba state singda akanba khongjang sangsinba asibu sawaladuna ngasi Chandigarh da mahei tamliba awang nongpoki mahiroi singna protest tokrai ngasi gi protest aduda SFI AISA ASA SFC, NEF, NESF, MSAC, ASUC, APSU, LSA, MSU, NSU, SSU gi volunteer singna saruk yakhe. Chandigarh da laiba Punjab University campus sa pangthokiba protest aduda CAB ki copy mai thakhi loinana hauzik lairiba BJP lenga asi dharmada michang mikhai naiba communal oiba sarkar ni haiba kholau kya su laukhi. Amaromda CAB pass taukibabu yaningdaba phongdoktuna Delhi da leiriba awang nongpoki mahiroi singnasu Delhi gi jantar mantar mamangda protest tokrai hauzik leiriba sarkar asina awang nongpok lamdamgi miyamda utliba mityeng
ꯃꯤꯠꯌꯦꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯆꯩꯔꯛꯁꯤꯗ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯒꯧꯍꯥꯇꯤꯗ ꯏꯟꯇꯔꯅꯦꯠ ꯀꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯜꯐꯥꯅ ꯑꯁꯥꯝꯗ ꯍꯌꯦꯡ ꯄꯨꯡ 12ꯒꯤ ꯕꯟ ꯀꯧꯈ꯭ꯔꯦ꯫ ꯅꯦꯁꯣꯅ ꯀꯧꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯕꯨ ꯁꯧꯒꯠꯂꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯄꯨꯟꯅ ꯑꯦꯝꯁꯨꯒꯤ ꯈꯣꯡꯖꯪꯂꯣꯏ 6 ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯐꯥꯔꯕ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯦꯝꯁꯨ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯖꯥꯟꯗꯣ ꯌꯨꯝꯈꯥꯏꯕꯝ, ꯑꯦꯝꯁꯨ ꯖꯤꯔꯤꯕꯥꯝꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯒꯣꯜꯁꯦꯝ ꯔꯅꯖꯤꯠ, SVC ꯃꯦꯝꯕꯔ ꯁꯅꯥꯝ ꯕꯣꯗꯦ, HRD ꯁꯦꯀ꯭ꯔꯦꯇꯔꯤ ꯕ꯭ꯔꯨꯁ ꯄꯦꯕꯝ, ꯑꯦꯝꯁꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯝꯕꯣꯡꯃꯌꯨꯝ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯑꯦꯝꯁꯨ ꯂꯝꯂꯥꯏ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯗꯤꯛꯁꯟꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯈꯣꯡꯖꯪ ꯃꯅꯨꯡꯗ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕ ꯑꯦꯝꯁꯨ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯄꯨꯕ 5 ꯑꯗꯨ ꯊꯥꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ PR ꯕꯣꯟꯗ ꯊꯥꯗꯣꯛꯅꯕ ꯍꯥꯏꯕꯗ ꯌꯥꯈꯤꯗ꯭ꯔꯦ꯫ ꯀꯣꯔꯠꯇ ꯃꯈꯣꯏꯕꯨ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯑꯦꯝꯁꯨ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯃꯤꯁꯤꯡꯅ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯁꯤꯟꯈ꯭ꯔꯦ꯫ ꯅꯍꯥꯟ ꯇꯥꯡ 9 ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯑꯦꯝꯁꯨ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤ 3 ꯑꯗꯨꯒ ꯉꯔꯥꯡ ꯇꯥꯡ 10 ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯌꯥꯎꯅ ꯊꯧꯃꯤ 5 ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯨꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ ꯑꯃꯗꯤ ꯕ꯭ꯔꯥꯟꯆꯀꯤ ꯊꯧꯃꯤ 2 ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯇꯥꯡ 9ꯗ ꯐꯥꯈꯤꯕ ꯊꯧꯃꯤ 3 ꯌꯥꯎꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ HRD ꯁꯦꯀ꯭ꯔꯦꯇꯔꯤ ꯕ꯭ꯔꯨꯁ ꯄꯦꯕꯝ ꯃꯈꯣꯏ 9 ꯄꯨꯟꯅ ꯃꯍꯩꯔꯣꯏ 11 ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤ 11 ꯑꯁꯦ ꯑꯩꯈꯣꯏ ꯀꯟꯗꯤꯁꯟ ꯑꯃꯇ ꯌꯥꯎꯗꯅ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯦꯝꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ꯫ Ngarang Nesona Kaukiba total shutdown Sogaladuna Changsinkiba Khongjangda Saruk Yakiba Mahiroi Khara security singna Fazin Kibabu Yaningdaba Fongdoktuna ngasi All Jiribam Mairapai AJMP gi gate mamangda Jiribam gi Ima Lup Taramathoina Wakat Mifam Chathakrai ngasi gi Wakat Mifam aduga mari leinana AJMP gi President S Susila Devi na Fongdokibada Mahiroi Lup amagi Mahiroi Singbu Fazin Kibadu condition amata yaudana Thadokpiu haina ngarang athengba ahingda unazage hairuba matamdasu unahan Kidei Aduga ngasisu unajage haiduna chaluba matamdasu unahan bidre haina pendaba wafam kaya fongdoki angang sing ngarang tang tara sida loina hajin pigare ekoina condition amatta yaudana thadok piro haina hanjan unajage chapachu unapa phanghanre ngarang su numit chuppa ma akoi nungdangda athengba ahingda ekoi unaba chatpani angang du unahalakte condition amatta yaudana jiri bamji tagi ekoi da sinabiu haiba matamdasu tabidre Policing na aduga ngasi chapadasu unahande aduna condition ama phau yaudana moina arrest memo da ek mayam ama panchalaga phabiri isa singse condition amata yaudana case amata yaudana thadokadabani Wakan Mifam Madu da Saruk Yakiba Jiri Ima Mairapai Apunba Lup Jimpal gi President M Mema Devina ngarang Fazan Kiba Mahiroi Singadu condition amata yaudana Thadorakadabani Haki Tang tarada Jiribam gi Mahiroi Singbu Fajan kiba condition amata yaudana thadu pirnaba mera paibi meamna hanan haijari Amadi Wase Jiribam gi General Secretary Yumnam Ragini Devina Nupilal Ningsing Thoramga Mari Leinana Banner Tet Lunaba Thokiba Mahiroi Singbu Security Personnel Singna Fazan Kiba Madi Mara Lei Haiduna Thadoktana Thambiriba Asi Mama Mera Paibi Singna Yamna Pende Asigomba Thaudo asi Jiribamda amukta suthokidri Mahiroi Singh adu condition amata yaudana thadoraktaba taragadi mama singna makhal makha kayagi khongjang sangsilakpada lengakna daita pugadabani haiki Pila ningsing numiki bena thelu cho haiduna angang singda thauda khraga chalhan khraga ngasi Jiribam police station da leiba police singna security singna mara leijadaba icha singbu Fajan biraga mara lei haiduna thambiri base mama mera paibi akoina amna pendaba amna nungai jade masi jirida amkhan
ꯃꯃꯥꯡꯉꯩꯁꯨ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯦ मागी कंडीशन अमभोग जाउदना अथुबा मतमदा थादोकपिरउ अदु नत्रबदि ममा ओइबि अखोइना मखन मखन कयागी खोंजंग चंगहलकवा मतमदा मसे गवर्नमेंट सरकारगी दायित्वनि हाइबसे North East Students Organization Nesona CAB gi mayokta ngarang chathakiba North East pumbagi total shutdown gi khongjang sawaladuna MSU gi thaupuba sing Manipur police na fazin khibagi khongthang ama lokhatlaklibasi achumba khongthang ni haina desam amasung AIMS na logde haina mahiroi loop ani asigi general secretary na khudyek piduna thadorakpa cherol amana hairakli Cherol asina makha taraklibadi thawong asi mahiroi loop ani asina condemn tawi maram aduna afa apun gi thabag asi khudak lepiyo loinana police ki ka henba mahiroi fazin bagi thawong asi Manipur lengang na akan ba mityeng changbiduna wathok asi leibak wathok oiraktana ba honabiyu hairi North East Students Organization Nesona CAB mayokta sangsiliba khongjang gi saruk ama oina Joint Committee for Manipur Integrity Moirang Subdivision na sinduna Moirang lamkhai da leiba khoyol kaithel da mana masing yolibi ima iben amasung dukan famliba miyamna ngaihak sintha leptuna ngasi kholau kya laukhrai khongjang adu da miyamna Manipur dagi ka khiba inner amasung outer gi MP singna Rajya Sabha da CAB mayokta lepkadabane North East da CAB chatnaba yaroi haiba kholau kya su laukhi khongjang adu da saruk yakiba Joint Committee asigi convener Lalumba ngangoi chana Nesona CAB gi mayokta sangsilakpa khongjang singda makhata na committee asina saruk yakhi gani hairi Manipur gi MP ani Rajya Sabha da ki mayokta Paugi Marta natin babre amamuk logzari. Admission open. Admission open. Sangai Tutorial Kwakatel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features mock test, printed study material, hostel for boys and girls, van services. For more details, please contact 8787-307-245. Pakhong ama chalake. Chalune. Chahi amagi plan tawge haradi. Phau pambi thabiyo. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawgi awaba lehendaba school du da dum changnai na coaching tohonba. Mama paga chamana na warak watembi ba. Gym, aerobic, dance, football thangta. Mamang da 12 exam gi topper su puthokraba. Khwaidagi chawba nanba khwaidagi phaba school Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 6009445552. Break matung taram nong chari haujikta fangba pauda CAB ngasi Rajya Sabha da matam sangna debate tawraba matung pass okrai bill asi pass tawna bagidamak bot hadana khibada member chamaga kunmanga na pass tawsi haiduna bot pikhi aduga bill asigi mayokta chamaga manga na bot pikhi
Panba yabadi bill asi awang nongpokta chatnaba yaroi haiduna akanba khongjang sangsilibani maruoina Assamdadi internet down tawbaga loinana curfew thamkhrabani. Taramathoi Shuba Manipur Legislative Assembly gi Mapan Shuba Session Lakliba December 19 dagi horaga kun fauba numit humni chupna pangthoklagani. Obituary Reference Committee Report thamba tongan ba bill sing thamba pass sauba loinana wahang pahongi procedure sing pangthokani haina Manipur Legislative Assembly gi Secretary M Ramani Devi na thadorak pachirol amana khanghalakli. Bharat Sasan Tauriba Lenga Asina Chatharakliba Thawong Singi Mayokta All Trade Union Amadi Kisan Organization na Mathang Chahigi January Nipanda Bharat Pumbagi Oina General Strike ki Khongjang Sangsilagani Haina CPI ki National Executive Member Dr. M Narana Haikrai Ngasi CPI Manipur State Council ki Office ta Pangthokiba Paumi Singa Unabamada M Narana tha sigi taretagi nipan fauba CPI ki National Executive Council ki oiba mifam ama Hyderabad ta pangthokrai mifam aduda hauzik Bharat ta oriba tongan ba issue singi matang da puthoktuna khana neinaraba matungda Bharat Pumbada General Strike ki khongjang asi changsinaba firep lokhibani haiba yauna wafum kya phongdokhi. Economic crisis na kaya yorage bu Bharat ki sinmi singi organization punamak lomi ki organization punamak horuktana laiba January ki tarik nipan se general strike kaugre madu aikoi Communist Party na we will extend our fullest cooperation and support maram madu aikoi January ki tarik amade na teret phause Bharat sinba thungna Communist Party ki leijari be shakha punamakta to support the general strike on 8th of January we will be mobilizing the people. Nupi la numit December 19 na lakpada Manipur ki Chief Minister N Biren lamdam asigi miyamda yafa pausal pirakli numit asina lakpada colonial rule gi mayokta lantheng nakhiba athobi ima singbu ikai khumnaba utpaga loinana numit asina lakpada lamdam asigi economic empowerment da ahongba purakpa oirasanu ngasisu lamdam asigi nupi singna issue khudimakta mangjil thaduna mayong yaduna set asigi socio political da ahongba puraklibani amadi aikhogi ima indol amadi iche ichel sing asibu social amadi economic gi pangal leirabada leiba asigi chawkhat khongthangda kananasu yetkhai thingai ba piba ngamloi harekli. Ngarang numidang pung 13 nifurom taba matamda Yaripok Police Station ki manung chanba Wangkhem Bazar da Maruti Suzuki Baleno ama accident thopagi thodokta gari adu da tongduna lakpa miyoi ama leikhidre miyoi ama sire ahumna sokle Laibak thiraba thodo adu da laikhidraba miyoi adu Yaripok Bisnu Nahadagi Laikhuram Joyson Singh chahi kuntra apokpa El Ibo Chaukawi Soglaba Singh Hausik Ras Medicity da laikanari Soglaba Singh adu ki manungda ani amana aruba fibam da lairi hairi Police tagi fangba paugi matung inadi khudong thiba nanglaba car aduna Wangkhem Bazar da leiba MD Sana Tomba amadi Thinguzam Nandogi dukan da thomjinki dukan gi saru kharasu akaya toi thokhi Asibakchang Janims ki mokta postmortem tawraba matung imung manung ki miyoi singna loksin krai thawdo aduga mari leinana Yaripok Police Station na case ama lokhatle hairi Ngarang numidang pung 8 lom taba matamda Imphal More lambi ki khudeng thabi da leiba 12 shuba Assam Rifles checkpost sa More dagi Imphal tamna lakpa angawba machugi Maruti Suzuki Ertiga car registration number NL07C 8383 check tawbada number 4 gram chamri ga kona na miyoi ani fare hari faraba miyoi adu lunkhogin haukip chahi kunhumdoi apokpa Saine haukip amadi Anthony haukip chahi kunthra taruk apokpa Matthew Lungjang haukip kawi makhoi anima Kangpopi district ki manung chana leiba Pangmol Saitu Gamfazol dagini hari faraba miyoi sing adu ngarang More police sinakrai Bharat Sarkar ki Ministry of Road Transport and Highways ki thawungbu yaningda phongdoktuna Land and Properties Owner Association National Highway 3739 na hayeng numidang pung 3 tagi tha sigi kun gi numidang wairam pung 3 fauba National Highway 37 da economic blockade kokrai ban manung da tholakpa afafata gi daita pumnamak NHIDCL na pugadabani hari
ngasi ayuk Bisempur District Police ki SP gi mityeng makhada district asigi commando police amade women police ki apunba kangbuna kabo watching gi akoiba mafom singda paksana operation chathakhrei operation aduda nupa nupi punna chamapan ga kun masak khangdokhi maduda bell out ahum yauna miyoi manga makha taba wahang pahong gi damak fagalaga nambol police sinakhrei Tha asigi tara taruktagi National Highway amadi travel singna khundaba mafam singda matam kaktaba bangi khongjang sangsilagani haina tauramba adu Manipur gi leiriba Christian lining chatpa furup singi Christmas kumhai gi yenglaga lakadoriba chahi lisingani kungi January gi anishuba chayol fawba komthokle haina All Travel Rights Protection Forum Manipur gi General Secretary gi cherol amana hairakli Tha asigi tara humdoida Adivasi Lokala Academy na sinduna Madhya Pradesh Bhopal da pangthokadoriba Folk Theatre Festival lisini taramapan da saruk yarunaba Peacemaker Artist Association gi artist kunna saba Lilaroi Singh ngasi Imphal thadokhrei Lilaroi Singh adu ngasi Imphal East Palace compound da leiba Iboyama Sumang Lila Sanglendagi council gi luchingba singna lamthaki tauramadu gi mangoinana Paumi Singha unabamada Manipur State Sumang Lila Council gi Lifetime Secretary Hemantana Pangthokadoriba festival asida lamdam masigi oina Moirang Parbada yumpham oiba kai faba lila utlugani hairiba festival asida Bharat yauna mapalamdagi tongan ba lila art form singi changdamnaba kumhai amasu oiribani asigumba changdamnaba asida lamdam masigi oina su saruk yaba haiba si aduki matik chauthok chaningai ni haiba wafam kaya phungdokhi Manipur State Sumangla Council na asigumba national level da pangthoiba adugumba theater festival se yahum thoi Sumangi lahiba se ekoi internal loina swaida peacemaker ga sana leipa ka iramdam Manipur ga aduga adaga sangdamna dana festival tawna dana lei haiba gi mahutta prithvi gi art form sing folk theater mayam puna maksing duga ekoi ga se compete tawna ga damni competition tawna ga dabni haiba gi wakhalol amaga loina na councilor mangpa mangdo adugi manungda mangfauna ba adugumba tangka kamani aduna moina sakki matam sa koina council na board pibaga loina na council gi president aduga academy sub committee gi chairman akoi mayam thoktana makoi mayam ji lamtha bi khre Thobal Ningomba Uthada Suhai Garden Haina Mingthonba Hai Khaktagi Oiba Garden Ama Thobal District ki SP Dr. S Ibomchana Maikhum Hangdoktuna Miyam da Kusinakrei Ngasigi Thoramduda Film Forum Manipur gi Treasurer Su Oriba Ningombam Tomba Yauna Saknairaba Lilaroi amasung Happy Life Foundation Manipur gi Thomi Sing Susaruk Yakhi Surgi Haiko Suhai Garden asigi proprietor su oriba Sumang Lilagi actor Sur Athokpamna Hauziki Matamda Hakchang Fana Lainaba Uhai Wahi Chabagi Tangai Fadaba Kaya Lai Loinana Awaba Kaya Koknaba Pothafam Ama Oina Garden Si Sengbachabani Masida Miyam na Pukning Thogat Piu Haiki Democratic Students Alliance of Manipur Desamna Chahi Khudingi Mahiroi Khunaibu Lamching Lamtak Piba Amadi Thoidok Hendokna Takpi Tambibagi Sinfamda Kathokpaga Loinana Leiriba Government Private Amadi Government Aided School gi Oza Singi Maraktagi Khangatlaga Lanthokpa Chingu Maichau Khongnang Thaba Khonga Chi Ma Kha Award Isini Kungi Oina Mari Leinaba Che Chang Sing Thazin Bagi Aroiba Matam Asi December ki Taramanga Fauba Sangdokle Haina Desamna Thadorokpa Cherol Amana Khanghalakli Cherol asina makha taribadi Oza Singh na Mari Leinaba Che Chang Singh adu Mari Leinaba ZEO Head of the Institute Local Authorities Club Maira Paibi ki recommendation yauraga Kwakaithel da leiba Desam Headquarter Kwakaithel Junior High School da Thazin Birakna Bakhangalali Amadi Akupa Maro Gidamang mobile number 7005676422 Natraga 7005377367 Natraga 8787339538 da Paul Fawbirakpa Yagani Hari Lamda Masigi Tongan Ba Health Institute Chamaga Ani Dagi National Ambulance Service ki Damak Khangalaba Medical Officer in Charge Samadi Driver Singda State Health Society Manipur Amadi MS Haingang Info Manipurna Achamba Khudol Piduna Ikai Khumnaba Utkrai Khurai Chingang Bom Lekai da Leiba Chamaga Ani Call Center da Pangthokiba Thauram maduda ching amadi tamdagi Khangalaba Health Institute tarada achamba khudol piduna ikai khumnaki Thauram maduda sarukyakiba Health and Family Welfare Service Manipur gi Director Dr. K Razona Pradhan Mantri
Bandana Yojana ki makhada lamdam masigi mironbi nupi kayada piriba khudongchabasingi matangda wafam kaya phongdokhibaga loinana miyamna khudongchabasing asi lobinabasu appeal tawkhi. Damakta yakhoina National Ambulance Service 102 sinnabiba yai masina togdorisi yakhoina mirombi ama hek lon gibadagi mirong gibadagi akhoi hosan da porpa matamda masi free oigani masi pubodoisi delivery gi danatra atai check up ki any pregnant lady se lakpa matamda koi free oigani masi jinani shikshu surasha कार्यक्रम sida koina free orisi koi gi free drive free transportation adigi free treatment free operation free drugs free blood aina koi mayam le ribasing chi koina pregnant women amadi infant up to 1 years of age em koina anytime henar po tamda koina freely koi transport tawjagani Paugi marthan aten babre mamulok sari. Manipuri ahanba amadi adongi khwaidagi pamjaba satellite channel Times of Manipur TOMTV Airtel DTH ki channel number 646 ta fangbiragani. Traditional Healing Center adungai ipaipu haktaktagi chanaraklaba maite hidangna laying jari iramdamda fangliba manamasing kaya sizinaduna side effect laitana laying jari hakchanggi mari suba saru sayang samba amadi singli lonsinaba khaktanatana hakchang fagatpa ngamdana leiba kaya fagalhan mangamba layingni ngasi maglengsin birau Traditional Healing Center National Game Village Road Lamfelpad 795004 contact number 9612558587. India ki ahanba amasung anisuba IBBF Fitness Miss India contest ta anira gold loduna Manipur gi mingsat purakrabi Joyceni Devi gi instruction makhada hangdok seroi Valentina Fitness Center nupi khaktagi oiba nupaga punna sanaminabagi nuaitaba koiba amata leiroidaba jimni Valentina Fitness Kaisampa Junction opposite Churachampur parking mafam asida Zumba gym cardio na chimbagi sanaba khudongchabasu phangbigani Ayuk pung mga dagina numidang pung nipan pauba sanaba phangbaga loinana akopa marol gidamak Valentina Fitness Kaisampa Junction dagi khangbiba yagani Lengsin birau nupi khaktagi oiba gym Valentina Fitness Kaisampa Junction opposite Churachampur parking telephone number 9612058028 Break matung da taram nong chari makhatawa pau pizari Jiribam da chahi khudingi pangthoktuna lakpa Nupilal Ningsing Thoramga Mari Leinana Nupilal Ningsing Numit Observation Committee lisingni taramapan Jiribam na senduna hayeng pangthokadaba Marifu Shuba Nupilal Ningsing Numit lisingni taramapan asigi mangoinana Ima singi oiba kanglup anida Nupilal Ningsing Lamjen pangthokre ngasi pangthokhiba lamjel aduda chahi nifu fawbagi manungda leibasing amadi chahi nifu gi mathak haina category ani thokna pangthokhi chahi nifu gi mathaki lamjeloi sing adu Dibong Sana Khongdagi SP Jiribam M Mubi MPS na lamthakhi Dibong Sana Khongdagi lamtha fam oiraga Nupilal Complex ki gate mamang da panthung fam oikhi masigi kanglu masida punna lamjeloi nifu mari na saruk yakhi lamjen aduda CH Aruna H Thoibi Devi amade KH Ibemcha Devi na makong mathang takhi ani suba kanglup ki oina chahi nifu gi makhagi lamjel adu Ichel Club Dibongdagi Manipur Food Industries Corporation Limited ki Vice Chairman K Sarat Kumar Singh na lamthakhi punna lamjenloi nifu nipa na saruk yakhiba changdamnaba duda MMI Leima M Ibemcha amadi PH Samitana ahanba ni shuba amadi ahum shuba takhi makok mathang takraba sing asi hayeng pangthokodoriba Nupilal gi thoram aduda mana mathum sing yenthokani hari December ki tara asi malengi oina UN na declaration tawkhiba International Human Rights Day malengi miyoi bagi hak kanba numit asi Human Rights Defender Manipur HRDM ki office ta Joy Chingakham Chairman amadi Elangbam Lokendro National Awardee VC HRDM Thiam Sarachandra Advisor amadi Sina M Binoy
General Secretary na President Member Sing Oiduna, Imphal gi Kaisampata leiba HRDM ki office ta achamba thoram amaga loinana pangthokre haina HRDM na thadorak cherol amana hairakli cherol asina makhatana miyoi bagi hak khongaung na riba singnasu Kaisampata leiriba HRDM ki office ta lakpiduna wakat piba yagani amadi athubagi oina mobile number 70055745504 asida paw fawbirakpa yagani Loinana mahiroi singi mama mapa oiba singna HRDM da complaint lakpadage school van service tobiriba ichilinau singna lakadoriba anoba session lisingani kundade ben amada angang masing hena pubada athingba thamlei amadi mama mapa oiba singna su angang henjinna puba ben thengnarabadi HRDM da paw pibiu haina khangalakli Mr. International Fizenda Manipur gi mahut sinduna Lukanan Khetrimayumna saruk yagadori chahi tara nipan khaktang ngariba Lukanan mamangda Mr. International India gi title lokhrabani mahak hauzik class 12 tamliba mahiroi amani Miss and Mrs. Globe India lisini kungi anishuba second edition gi oina Manipur dagi Taishan bu Manipur gi state director oina khalaklei Tyson Wangkhairakpam mayamna nauba hairagasu khangnaba thangmaiban Laurung Purial Leikai dagi hauzikna Guntur Andhra Pradesh ki Southern Institute of Medical Science da PG Cardiology tamlibani Pizen asigi audition na lakadoriba chahi lisini kungi Meda aduga selection tawraba singna June thada Delhi da grand finale pangthokadabani hari Kakching Kaithel apunba ima loop Kakching Kaithel na sinduna loop asigi ani shuba mapo kumon thoram ngasi Kakching Kaithel da leiba Krishna Chandra mandap da pangthokrai Kakching Angan Ching Eco Park da uchara thaba amadi ima singi oiba lamjel pangthoktuna harau nungaiba thoram kaya ga loinana pangthokiba thoram aduda Kakching Kendra gi MLA Y Surchandra Kakching Kaithel apunba ima loop ki president M. Sana Devi Kakching Municipal Council ki Ward Number 8 ki Councillor M. Ina Khunbi Additional SP Law and Order Kakching Lunkhomang Khongsai Kakching Bazar Business Welfare Association ki President P. Chandrasekhor na athoi balengbi rakpasing oina saruk yakhe Tharamaduda Kakching Kaithel da matam kaya gi mamangdagi nungsi chanana pot yominaduna laklaba Kakching amadi Kakching ga Lonabada leiba atopa kanglup singi Khwaidagi ahal oirabi pofam fambi ima singda khodol po sing piduna ikai khumnaba utkhi November 18 da Tronglaubi da Khaudok paiba fawbai mai thadok pirambadagi awaba taraba tera khongsangbi mamang lekai ward number 2 dagi Chanambam Bindur Singhi imungda Tronglaubi tera khongsangbi gram panchayat ki miyoi singna ngasi phau bora taramathoi khusinakrai Tengbang Polam Singh Khusinabadu GP gi Pradhan Lechombam Basanta Singh Upa Pradhan Khangembam Brojan Singh Ward number 2 gi member Salam Nando Singh Ward number 1 gi member Fairembam Hemabati Devi su saruk yakhi Hauze amu sanabagi pau phangbigani All Manipur Taekwondo Association asinduna tha asigi nipandagi Khumal Lampak Indoor Stadium da chatharakiba kunthra nithoi suba Manipur State Taekwondo Championship lisini taramapan kun ngasi loisinkhrai puna sanaroi chahumga humfutara mathoi na saruk yaduna pangthokiba championship aduda Union Taekwondo Academy na point chamriga kunithoi amadi medal humfumathoi loduna overall champion oikhe National Sports Academy na point chahumga taramathoi amadi medal nifu taruk fangduna first runners up aduga pakhangba Taekwondo Academy na point chaniga taramapan amadi medal kuntramapan fangduna second runners up oikhe Loishinbagi Tauramadu da Saruk Yakiba Organizing Committee gi Chairman H. Megachandrana Asugumba Championship kaya pangthokpa sina naha kaya bu afavalambida lamjingba ngamgani masida mama mapa oibasingna su achoba thodang lei Bising angang sibu sana haning bagi itilama piba ani subada khoi oja sing sina makhoi bu angang sing bu nithina phajana tambiba adugi matungda organization da tori besina kamai to da angang
masana thawa yauriba sanariba ojana takpiriba singado makhoi plap tasin khomjinjaraga manipur mai progna khonaba loina na aikoina ai manipur da mayamna khane biriba khoigi ngasi ngarang matam khagi mamandagi nisagi pakta tawrde ba mayam puna maksigi mangda khoigi sana basina nisagi yekna bani habisi udna khona jabada All Jiribam Sports Association AJSA na sinduna chathariba taratare shuba TH Radamani Memorial First Division Football League Tournament ki ngasi sanagadaba match ta LFC Lungreizang gi team laktabadagi Ichil Club Dibongna walkover fangkhai hayengi match ta PFC Faitol amadi FC Kagalung New Alipurna sanagani hairi Nehru Yuva Kendra Thaubalna DLC YC Athokpamga Khusamnaraga Numit Humni Chupna Chathagadaba District Level Inter Youth Club Sports Meet Lisini Tramapan Thaubal Athokpam Makha Lekai Leba Haikreng Makhong Lampang Ta Haudokrei Haudokpagi Tharam Aduda District Health Society ki District Program Manager CH Basanta Singh DLC YC ki President L Romendro Amadi NYK Thaubal ki District Advisory Committee on Youth Program ki Member Sri K Lokendro na athoy balengbirak pasing oina saruk yakhe numit humni ki oiba sportsmen asida football, tug of war, kho athletics, cycle cross country race chapu thugaibina chingba nupa macha amadi nupi macha singna compete tawnagani thauram aduga mari lainana CH Basantana NYK Thaubalna Sinliba Sportsmen asi mapungoina inkhalakliba naharo singda sana khona bagi mami tahanbani masina nungi oiba discipline rules amdi regulations sing khanghanbaga loinana coach samadi player singa lainariba mari chahi nauriba sanaroi singda khanghanduna lamcha saja sengatpada hena mapung fanaba ngamgani loinana nauriba naha singda sports ki spirit lahenbasina mayai kaba chinjak singdagi lapthok hanbada achoba mating oigani haki Ngasigi sanakiba kho competition da SYSCA salungfamna PKDC athopambu panjen kunmapan mapanda maithiba pikhi The Imphal West Badminton Association ki meeting makada Punsiyai Badminton Training Center na ngasidagi hauduna tha sigi kuntra mathoi fawba pangthokadaba anishuba free winter basic badminton coaching uripo khumantem laikai gi The Imphal Western Club da hodokrai Pangthokadariba coaching asida nupi sanaroi kun yauna punna sanaroi humfu humdoina saruk yari Chamaga nifu humdo shuba CRPF battalion civic action program ki makhada Khongsang Village Authority Khongsang Youth Village Authority amadi Khongsang Customary Court ka kunsam naraga sinduna thasi ohumdagi Khongsang Sagrung ground da chathariba ahina knockout football tournament ki ngasi sanakiba match da P. Christina Waisina Khongsang FC bu Panjil Mari amada maithiba piduna ahum shuba mafam kanbang amkrai tournament asigi final match tha asigi tara humdoida Tengkongjang YC amadi KTYC Venture anina sanaragani ngasi nongthil phong kiba pauche singda kari maru ba pau yakhibage habdo mem puna mieng tamnasi Kanglaipak ki Maira President na gazette notification thokre miyam gi aningbang asidi thunglei Biren car accident da mioi ama sire ahum sogle MSU Jiribam District Committee gi mioi manga MSF ki member ama jail da thajin kre Kangla Pau miyam na khongjang changsin bada democratic oiba changsin biu violent oiba khongjang changsin labadi satra oigera ama oigera FIR pa lagani Chief Minister Keb Rajya Sabha da Khanadun debate chathari Kebna eni gi miyam amadi Muslim community da effect tawroi Amit Shah Rajya Sabha da puthokna debate tawriba Keb Congress na oppose tawi Mangi Babu Pauzil Chief Minister na Manipur da ILP chanari haina official oina lauthokre miyam gi ihau da BJP na mana launa ba honariba asi ikai ningai ni M Nara Panthoivi housing bu social media da lana uhna ba hona biganu TH Hemo ILP chanaba haibasi chingamadi tamgi afaba khongthangni Pauzil India gi manungda Manipur nga sidi ILP chanaba state oiri haina Chief Minister na lauthokre Fakiva MSU gi thomi sing condition amata yaugana thadokadabani natrabadi akan bakhongang changsilagani MSU Loisilakpada maru bapa mukana pizari
Bharat ki President Ramnath Kovind na Manipur da ILP chanare haiba Gazette notification ngasi thokrai. Lamdam asigi miyamna yelhomi sing kanjaba ngamlaroidra haina mipainaramba adu ngasidagidi mipainingai oidre haina Chief Minister and Biren haikrai. Amadi set asida chanagani hariba ILP system masina mapaldagi changlakpa miyoi kayasi thingba ngamgadoribra haina MPCC ki Vice President T Mangi Babu na phungdokrai. Ngasigi onadi TOMTV na pizaba Manipuri Paulo Zare miyang tapi jibesingpo amukana krumzari.